Bisnupur district ki Thanga AC ki amatangairaba Kabrang Chingjeng Thanga Dalaiba Thanga Primary Health Center ki mathautaba Dr. Thabirau haina taksilabasu Tabi dabadagi Thanga Apunba Meira Paibi lupna PHC asi so Lonsinkhre PHC asida Dr. Matik Chana leitabana Khunja singna thengnariba awaba si koknanaba Dr. Thabirau haina mari lainaba authority singda hanjin haijagrabasu thabakta onthoroktabadagi Thanga Apunba Meira Paibi lupna PHC asi thong Lonsinkhibani hairi Kongjang aduda sarukya kibi kongjang loi amana fongdok rakibada hospital asida leifam thokpa Dr. Masing suna leitaba amadi mari lainaba authority na thabiraknanaba kayarak khanna haijakrabasu thabakta onthokpidri hawjik ki leiriba record ki matung inna hospital asida Dr. Taruk leibagi manungda ahumna PG course tambagi chatki aduga Contractual oina puriba Dr. K.H. Bikramna Thanga AC da leiba relief camp tarada numit chupa koina chathanduna mathau tawhalli maramaduna Dr. Ani khaktana 24/7 mathau tawba oithoktabani AC asigi miyamna ana ayeki matangda layengbada achouba awaba mayoknari district asigi CMO amadi medical directorate ta awatpa Dr. Singh thabiraknanaba hanna haijakrabasu thabak oina onthok piraktabana miyamgi kholau Helakpana PHC asi so Lonsinduna Tingjin Bani Haiki. Dr. Award Pasi, Matangaki Mamang de Mari Lanabo authority, Dakar Pasi, Santaduna Gara, and Haja Creatubu, Masi Pavoda, Masigi positive response, some the people of Tabana Maramoletuna, Thanga Apunba Meira Pabina, Masidagi, Primary Health Center, Thanga Hospital, Sikotong Lonsinkhre.